अहनबदा मारू ओइबा पाव NPP na vote yauroi haiduna leithokpana amotpa politics ama lakhalli moliba politics aduda isamak yauduna sengdokpa tangai fade hairi BJP Yuba Morcha ki National President Tejasvi Surya na ngasi Bisnupur District ki mang oinana Hubala Kaichel Mayada bom organic chingna ba potsak ama thengna badagi pakhatna khrei NPP asi Manipur da haudokiba party amani matam amadadi party asigi MLA ani khak lairami adubu haujikti North East ki state marida MLA kuntra gi mathakta laire haina Conrad ke sangmana phongdokre miyamna government na piba COVID-19 gi SOP sing ningchi nangang na chatuna chathokpa Miyam na government na piba COVID-19 gi SOP sing ningchi nangang na chatuna chathokpa matamda masks upiba sanitizer sinaba khutsa seng na toina hambiba amasung foot taruki distance ngang na chatpa haiba chana kanglon sing asitung induna COVID-19 dagi ngak thok minasi loina na chahi tarani pan gi mathakta laiba miyoi singna COVID-19 vaccine soidina kap thokpiu kurumzari PONYTV na pizaba nungthil gi Manipuri paw miyeng tabiri ba singbu Jennifer Sarmana taram nokchari hojik paw sandok na pizari NPP as Savior of Northeast Haibahiram da ngasi interaction program ama singzamai thongam laikai da NPP singzamai block amadi NPP Youth Front singzamai block na sinduna pangthokre singzamai a sida National People's Party NPP gi midep oigadoriba oinam romen bu sogatpa miyoi kayana ngasi gi thoram aduda saruk yakhi NPP Girls Youth Wing singzamai gi Publicity Secretary Sunanda Laisang themna thoram aduda haiki Youth singe kholau tabiba nupa nupi ki khenaba laitaba manaba thak amada pukhatnaba hotnariba furup kayabu ama toina punsinba ngamgadaba party di NPP khaktani chahi kun hena afaba mirep khanba haitabaga loina na afaba party khanba haitana lakhiba adu ngasidi lamdam asigi laibak lehaudagi pokhiba North East ki damak lepi ba ngamgadaba party asi NPP khaktani khanglaktuna oinam romen bu singzamai gi naha kayana support tawrakpani Vote yauroi haiduna leithokpana amotpa politics ama lakhalli motliba politics aduda isamak yauduna sengdokpa tangai fade haina sunandana phongdokhi chahi manga gi matam asi laina lobiganu chahi khara asidani chokhatpagi thak ama purapa ngamgadoribasi hairaduna mahakna haiki madudi masimak ujuna North East ki regional party ama oiba NPP bu singzamai gi naha singna sogalapani I am sounding bomb away, but I know the people I bought for any I can live. I piece or any family, I pass or any I can live. Again, I give voice or whatever I want to represent. I don't need a photo represent of whatever I quote your party, two story, I NPP is a two story, but I give voice or dinner by the medium of my voice or dinner. Muscle I government and the two story. Equality of all sexes, I observe society is the sexes like me and the pang and the pig and the me and no must equal or in a treat over societies in I will see society is a current kind of pong the egalitarian or society is a current kind of pong the gay higher kind of according to me and say I'm not aware of they aware of unite our and says equality and a BJP Yuba Morcha ki National President Tejasvi Surya na ngasi Bisnupur District ki Moirang da pangthokadaba nongmagi oiba political convention ama yawba lakadaba ngahaki mamang oina na Fubala Kaichel Mayada bom organic chingna ba potsak ama thengna badagi pakhatna khri Moirang police ki team amana khudakta checkson thorang lokhatki Ayuk ngan bada Fubala Kaichel Mayada lairamba bom organic chingna ba tiffin box adu Manipur police ki bom expert sing laktuna yengsilaba matungda bom di oiramdre hairi Thodok asna maram oidina police na checkson thorang lokhatpa oina tidim lambi thingduna thamki
Lakadoriba Taranithoi Suba Manipur Legislative Assembly Mikhal Gamari Lenana National People's Party NPP na Sinduna Ningol Chakoba kam political mifam amangasi Imphal East ki manung janba Khura Ima Chingzroi bi Singlen da Pangchokri. Thoram aduda saruk yakhiba National People's Party NPP ki National President Amadi Meghalaya ki Chief Minister Conrad ki Sangmana NPP asi Manipur da hudokhiba party amani matam amadadi party asigi MLA ani khak lairami adubu hojikti North East ki state marida MLA kuntra gi mathakta laire haina phongdokhi North East ki naha oriba mioi singda anawa mangal pi baga loinana NPP na achoba national party singna North East ki pukhatpa ngamdaba isu sing pukhatpa maramna party asi North East da mapangal yamna kalli haina Conrad na makhacha na phongdokhi Hogolakliba naha singda piriba thajaba asi NPP gi top topa magun amani haina su mahakna phongdokhi Hojik pau gi marathana atien babre amatang nominasi Tapta Institute of Fusion Music Taiphumgi Makhada Taptagi Sai Khaktada Yumpham Hoiba The Voice of Taiphum Haina Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sokli Singaniga Kungamathoi Irai Numittagi Pangthokpa Haujaragani Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung sava singdi Free the Isai Semba record changba amadi Tapta musical concert ta rotation 9 na sarugyahanba asina singbani akupa marol gidamak 9362109942 natraga 6009166130 Mari Lainana Pangthok Saba Hayengi Dama Gelhomi Ekoi Pulasi Haiba Wakal Parinda Lakalga Kusam Naduna Chatminariba M Farmers Club Ikal Isak Lipul Amadi Puyana Puthok Saba Leibak Ningba Amadi Matamisai Taramathoika Pongzabagi Tauramama Lakliba Poinu Gitaret Nipanba Irai Numit Ing Kumzali Singaniga Kungamathoi December ki tarik tarada awang biosida leiba asa cinema hall da pangthok sergani Isai singasibu sakpigadaba saisakpa singdi Lakshmi Thongram Pinky Saikhom Amrika Sorokhaibam Arvin Chingbani Masida sunatana to pasaisakpa kayamasu miyamda kudol tamjagani Thauramasida Aimol Khodam Pai Kulgi Kunja Singna Aimol Jagoi Kimaski Jagoi Kanglofna Thogol Jagoi Kudol tambigani Hairiba Thauramasida Ireisa Singna Sarugyabiu Thauram Mapung Phanbiu Yelhomi gi Lipul Chelenbiu haina Lakalna Nolukna Paujinjari Break matung taram nokchari makhataba pau pizari Ngasi ayu angan bada Tamil Nadu gi Salem gi manung chenba Kalingapati manakta yum amada cooking gas pokhai bagi thodok amada nupi amasi kre yamdra bada mioi chara asokapan nang kre hairi Police ki pau amana thodok asi Panjurangan Street ta thoki bani hairi Laikhidraba nupi adu Raja Lakshmi kawi masagi chahi marfu sure mahakna chalona ba gas cylinder thagat na bahot na bada laibak chiba thodok adu thoki bani Thodok asigi matangda Seva Pet Police amasung Fire Brigade ta pau pijana rescue operation chathari hairi Chahi taragi dupi macha ama thodok aduda ate akai maraktagi kanbangam kre loinana hospital da pukhatuna laikan akre Lilong constituency gi MLA Y Antras Khan Bharatiya Janata Party BJP dangasi yaukre Masiga mari lenana ngasi nungchil MLA gi yumdagi hauraga kaisampa junction da laiba BJP gi head office fawba miyam gi rally ama chatkadauri MLA Antras Khan gi private secretary Abul Hasim na thadorakpa cherol amana rally asida Antas bu saruk support to biwa miyam na saruk yabiu hairi Manipur COVID laichen maram oidina matam kaya thingzinina lakhiba passenger service sing laichen asigi phibam phagalapadagi mahusagum gari chenbagi ayaba pirabasu gari atongmal ka hena laure haibagi lakliba wathok asiga mari lainana All Manipur Students Union AMSU amadi tongan ba Transport Association singa AMSU gi headquarter da mifam pangthok tuna khanakre mifam ajuda Manipur lengak na miyam amadi transporter sing na thengnari ba khudongcha daba sing asi yenglaga Gari atongmal amadi gari awaimal sing asi nongna laptop tuna notification ama thokanaba mari lainaba department da taksinaba hainasu yanaki Hojik aroi beda maru eba pamuhana pizari
NPP na vote yauroi haiduna laiktokpana amot politics ama lakali moliba politics aduda isamak yauduna sengdokpa tangai fade hairi. BJP Yuva Morcha ki National President Tejasvi Surya ngasi Bisnupur District ki mang oinana Fubala Kaichal Mayada bom organic chingna ba potsak ama thengna badagi pakhatna khrei. Amadi NPP asi Manipur da haudokiba party amani matam amadadi party asigi MLA ani khak lairami adubu haujikti North East ki state marida MLA kuntra gi mathakta laire haina Conrad case sangmana phongdokre. Ngasigi oinadi PONYTV na pizza ba nungthil gi Manipuri pawming tabiri basingbu tram nokjari.